ANTAS Khanbu Nipan Suba WAQF Board ki Chairman OINA HAPLAKPADA HARAOBA AMADI NUNGAIBA FONGDOKLI HAINA VCPC-MANIPUR LILONG Branch ki MAIKEIDAGEE THADORAKPA CHEROL AMANA KHANGHANLAKLI Voice of MEITEI-PANGAL mityeng tabiram liba pumnamakpur sana Sharmin na taramok chari amadi pausandok na pijuri. Haukiba inkumja lishing ani kuntaruk ki August ki tang ahumda Manipur State WAQF Board ki Nipan Suba Chairman OINA KHALAKLABA ANTAS Khanbu VCPC-MANIPUR LILONG Branch ki MAIKEIDAGEE taramno okpagaloina na NUNGAIBA FONGDOKLI HAINA VCPC-MANIPUR gi LILONG Branch ki President OINA Thaupuriba Harun Buyana Kudyekpiduna KHANGHANLAKLI Mahakna makhatana FONGDOKLI ANTAS Khanna Thamoy Sengna minority gi afaba thabak thoram kaya tawrakkani haibagi thajaba thamli hiram kayada awatpa leiriba minority singi awatpa kharadi mensinba ngamlagani haibagi asha tawi Thamoy Sengna miyamgi apambagi ihul khangna thabak thoram sing paikhatpa ngambu oirasanu haina mapuda thauni jari hainasu mahakna makhatana phongdokhi